ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯂꯨꯈꯣꯏ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯨꯈꯣꯏꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯑꯁꯪꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯑꯃꯗꯤ ꯑꯁꯪꯕꯤ ꯃꯇꯝ ꯀꯨꯏꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯂꯝꯗꯦ꯫ ꯂꯨꯈꯣꯏꯒ ꯑꯁꯪꯕꯤꯒꯅ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝꯂꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯣꯏꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯅꯨꯗꯨ ꯀꯨꯆꯨ ꯌꯥꯝꯅ ꯃꯨꯔꯝꯃꯤ, ꯃꯁꯝꯁꯨ ꯌꯥꯝꯅ ꯂꯟꯅ ꯂꯟꯅ ꯍꯧꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯃꯠꯇꯅ ꯊꯣꯏꯅꯨꯒ ꯁꯥꯟꯅꯃꯤꯟꯅꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯤꯅꯁꯨ ꯊꯣꯏꯅꯨꯒꯤ ꯃꯁꯛ ꯑꯗꯨꯗ ꯅꯣꯛꯅꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯈꯣꯏꯒ ꯑꯁꯪꯕꯤꯒꯅꯗꯤ ꯃꯆꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯇꯧꯖꯔꯝꯃꯤ꯫ ꯑꯁꯪꯕꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯏꯅꯨꯗꯨ ꯀꯞꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯆꯥꯅ ꯀꯞꯇꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯑꯁꯪꯕꯤꯗꯨ ꯄꯥꯈꯠꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯏꯆꯥ ꯊꯣꯏꯕꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ." ꯊꯣꯏꯅꯨꯗꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ, "ꯏꯃꯥ, ꯊꯥꯗꯣꯏ ꯂꯝꯄꯥꯛꯇ ꯁꯥꯟꯅꯍꯧꯏ꯫ ꯑꯗꯨꯗ ꯑꯩꯅ ꯊꯥꯗꯣꯏꯗ ꯑꯩꯁꯨ ꯌꯥꯎꯒꯦꯅ ꯍꯥꯏꯔꯨꯕꯗ ꯃꯁꯛ ꯊꯤꯕ ꯃꯤꯗꯤ ꯁꯥꯟꯅꯕ ꯌꯥꯎꯍꯟꯗꯦ ꯍꯥꯏꯔꯒ ꯏꯟꯊꯣꯔꯛꯏꯕ꯫ ꯇꯨ ꯏꯃꯥ, ꯈꯨꯔꯨꯁꯤꯁꯨ ꯂꯣꯏꯅ ꯀꯥꯏ, ꯏꯁꯨ ꯂꯣꯏꯅ ꯊꯣꯛꯑꯦ꯫ ꯃꯣꯏꯅ ꯏꯜꯂꯛꯄꯗ ꯂꯣꯏꯅ ꯁꯣꯛꯏꯅꯤ." ꯑꯁꯪꯕꯤꯗꯨ ꯃꯆꯥꯒꯤ ꯑꯁꯣꯛꯄꯗꯨ ꯌꯦꯡꯕꯤꯔꯝꯃꯤ꯫ "ꯍꯩꯃꯥ, ꯁꯤꯗꯤ ꯏ ꯊꯣꯛꯑꯦꯗꯅ. ꯏꯆꯥ ꯊꯣꯏꯕꯤ, ꯂꯥꯎ ꯂꯥꯎ, ꯏꯃꯨꯡꯗ ꯆꯪꯁꯤ. ꯏꯃꯥꯅꯦ ꯍꯤꯗꯥꯛ ꯍꯥꯞꯄꯤꯒꯦ. ꯍꯌꯦꯡꯈꯩꯗꯤꯅꯦ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯄ ꯌꯥꯗꯦ. ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ. ꯅꯪꯒꯤ ꯄꯥꯕꯅ ꯂꯩꯔꯛꯄ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯣ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯒꯗꯕꯅꯤꯀꯣ." "ꯏꯃꯥ, ꯑꯩꯁꯨ ꯃꯣꯏꯅ ꯁꯥꯟꯅꯕꯗꯣ ꯅꯨꯡꯉꯥꯏꯗꯧꯕ ꯃꯥꯜꯂꯤ. ꯑꯩꯁꯨ ꯌꯥꯎꯅꯤꯡꯉꯦ." "ꯏꯆꯥꯅ ꯁꯥꯟꯅꯅꯤꯡꯉꯒꯅ ꯏꯃꯥꯒ ꯁꯥꯟꯅꯔꯒ ꯂꯣꯏꯔꯦꯗꯅ." "ꯏꯃꯥꯒ ꯁꯥꯟꯅꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯆꯣ. ꯇꯥꯟꯅꯕꯤ ꯁꯥꯟꯅꯔꯁꯨ ꯏꯃꯥꯗꯤ ꯑꯩꯅ ꯑꯗꯨꯝ ꯉꯝꯍꯜꯂꯤ. ꯑꯗꯣ ꯏꯃꯥ, ꯑꯩꯁꯦ ꯀꯔꯤꯒꯤ ꯁꯛ ꯊꯤꯅ ꯄꯣꯛꯏꯅꯣꯕ? ꯁꯛ ꯐꯖꯔꯝꯃꯗꯤ ꯑꯩꯁꯨ ꯃꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯁꯥꯟꯅꯕ ꯌꯥꯎꯔꯝꯒꯅꯤꯀꯣ." ꯑꯁꯪꯕꯤꯗꯨ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ "ꯀꯅꯥꯅ ꯏꯆꯥꯕꯨ ꯁꯛ ꯊꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯣ? ꯏꯃꯥꯒꯤ ꯃꯤꯠꯇꯗꯤꯅꯦ ꯏꯆꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ." "ꯏꯃꯥꯅ ꯍꯥꯏꯖꯅꯩꯅꯤ. ꯃꯤꯅꯗꯤ ꯊꯤ ꯍꯥꯏ." "ꯏꯆꯥ ꯊꯣꯏꯕꯤ, ꯁꯛ ꯍꯥꯏꯕꯁꯤꯗꯤ ꯉꯥꯏꯍꯥꯛꯀꯤꯅꯤ. ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯊꯃꯣꯏꯅꯤ. ꯁꯛ ꯐꯖꯕ ꯈꯛꯇ ꯅꯠꯇꯦ, ꯊꯃꯣꯏ ꯁꯦꯡꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯅꯪꯅ ꯆꯥꯒꯗꯕ ꯁꯔꯨꯛ ꯐꯥꯎꯕ ꯃꯤꯉꯣꯟꯗ ꯄꯤꯖꯕ ꯉꯝꯕ ꯑꯗꯨꯕꯨ ꯐꯖꯕ ꯀꯧꯏ꯫ ꯑꯗꯨꯅꯅꯦ, ꯏꯆꯥ ꯊꯣꯏꯕꯤ, ꯀꯩꯗꯧꯅꯨꯡꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ. ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ. ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯃꯍꯩ ꯂꯩꯇꯕꯅꯤ." ꯃꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯊꯣꯏꯅꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯁꯪꯕꯤ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯂꯨꯈꯣꯏꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯕꯨ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯃꯄꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯁꯪꯕꯤꯁꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯑꯗꯨ ꯊꯤꯔꯝꯃꯤ꯫ "ꯃꯣꯏ ꯃꯄꯥ, ꯋꯥꯔꯤꯗꯨ ꯆꯥꯛ ꯇꯣꯛꯑꯒ ꯑꯃꯨꯛ ꯂꯤꯔꯣ. ꯆꯥꯛ ꯊꯤꯔꯦ. ꯁꯥꯔꯤꯉꯩ ꯑꯁꯤꯗ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ." "ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯒꯦ. ꯏꯆꯥ ꯊꯣꯏꯕꯤ, ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣ. ꯆꯥꯛ ꯇꯣꯛꯂꯒꯅꯦ ꯋꯥꯔꯤ ꯃꯈꯥ ꯑꯃꯨꯛ ꯂꯤꯕꯤꯔꯒꯦ." "ꯕꯥꯕꯥ, ꯋꯥꯔꯤ ꯂꯣꯏꯁꯤꯜꯂꯒ ꯑꯣꯏꯅ ꯆꯥꯁꯤ. ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕ. ꯃꯈꯥ ꯂꯤꯔꯛꯑꯣꯕ ꯕꯥꯕꯥ." "ꯍꯣꯏ ꯍꯣꯏ ꯍꯣꯏ. ꯑꯗꯨꯗꯤ ꯕꯥꯕꯥ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯒꯦꯀꯣ, ꯇꯥꯔꯣ." ꯂꯨꯈꯣꯏꯅ ꯋꯥꯔꯤ ꯃꯈꯥ ꯑꯃꯨꯛ ꯂꯤꯕꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯂꯤꯕꯁꯨ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯁꯪꯕꯤꯅ, "ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯗꯤ ꯏꯃꯥꯒ ꯆꯥꯔꯁꯤ ꯂꯥꯛꯑꯣ." "ꯇꯜꯂꯤ, ꯑꯩꯗꯤ ꯄꯥꯕꯒ ꯆꯥꯅꯤ. ꯄꯥꯕꯒ ꯆꯥꯕꯅ ꯍꯦꯟꯅ ꯍꯥꯎꯏ." ꯂꯨꯈꯣꯏꯅ ꯅꯣꯛꯂꯒ, "ꯃꯁꯤꯗꯤꯕ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯁꯤ ꯄꯥꯕ. ꯅꯈꯨꯠꯇꯣ ꯀꯣꯝꯄꯥꯛ ꯑꯁꯤꯗ ꯍꯥꯝꯗꯣꯛꯑꯣ." ꯊꯣꯏꯅꯨꯁꯨ ꯃꯈꯨꯠꯇꯨ ꯀꯣꯝꯄꯥꯛ ꯑꯗꯨꯗ ꯍꯥꯝꯗꯨꯅ ꯃꯄꯥꯒ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡꯗꯨ ꯇꯣꯛꯂꯗꯨꯅ ꯊꯣꯏꯅꯨꯗꯤ ꯃꯄꯥꯗ ꯋꯥꯔꯤ ꯂꯤꯍꯜꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯑꯁꯪꯕꯤꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯇꯨꯝꯕ ꯆꯪꯂꯛꯏ꯫ "ꯍꯩꯃꯥ, ꯏꯆꯥ ꯊꯣꯏꯕꯤꯁꯤꯗꯤ ꯇꯨꯝꯈ꯭ꯔꯦꯗꯅ. ꯑꯩ ꯊꯥꯡꯖꯤꯜꯂꯒꯦ. ꯁꯤꯗ ꯁꯨꯝ ꯇꯨꯝꯖꯔꯁꯅꯨꯗ ꯃꯃꯥ. ꯑꯗꯣ ꯃꯃꯥ, ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯃꯔꯥꯏꯕꯛꯇꯤ ꯊꯤꯔꯦꯀꯣ." "ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯇꯅ ꯃꯔꯥꯏꯕꯛ ꯊꯤꯔꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯣ?" "ꯃꯃꯥ, ꯑꯩꯈꯣꯏꯅ ꯏꯆꯥꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗ꯭ꯔꯕꯁꯨ ꯏꯆꯥꯒꯤ ꯃꯁꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥ ꯑꯃꯠꯇꯅ ꯏꯆꯥꯒ ꯂꯣꯏꯅ ꯇꯤꯟꯅꯅꯤꯡꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯄꯤꯛꯂꯤꯕꯅꯤꯅ ꯐꯩ. ꯍꯌꯦꯡ ꯆꯥꯎꯔꯛꯂꯒꯅ ꯀꯔꯤ ꯑꯣꯏꯕ? ꯃꯄꯥ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯒꯅꯨ. ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯂꯥꯛꯀꯅꯤ." ꯑꯁꯨꯝꯅ ꯂꯨꯈꯣꯏꯒ ꯑꯁꯪꯕꯤꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯣꯏꯅꯨꯁꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨꯗꯤ ꯃꯁꯛ ꯊꯤꯕꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ, ꯌꯨꯝꯗꯒꯤꯁꯨ ꯍꯦꯟꯇꯣꯛꯂꯝꯗꯦ꯫ ꯑꯁꯪꯕꯤꯅ, "ꯏꯆꯥ ꯊꯣꯏꯕꯤ, ꯏꯃꯥꯒ ꯀꯩꯊꯦꯜꯗ ꯆꯠꯂꯨꯁꯤ, ꯂꯣꯏꯁꯤꯜꯂꯣ." "ꯏꯃꯥ, ꯑꯩ ꯆꯠꯅꯤꯡꯗꯦꯗ." "ꯀꯔꯤꯒꯤ ꯆꯠꯅꯤꯡꯗ꯭ꯔꯤꯕꯅꯣ? ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯒꯅꯨ. ꯃꯄꯥꯟ ꯏꯄꯥꯟ ꯈꯔꯁꯨ ꯊꯣꯛꯀꯗꯕꯅꯤ." "ꯏꯃꯥꯁꯨꯅꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ. ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯨꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯁꯪꯕꯤꯗꯨ ꯃꯐꯤ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ꯫
ꯃꯈꯣꯏꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯄ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯣꯏꯅꯨꯕꯨ ꯎꯔꯒ ꯅꯣꯛꯅꯕꯤꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯃꯃꯥ ꯃꯆꯥꯗꯨ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯐꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ "ꯏꯆꯦ, ꯀꯣꯕꯤ ꯂꯩꯁꯤꯒ ꯍꯋꯥꯏ ꯊꯔꯥꯛꯁꯤꯒ ꯈꯔ ꯂꯧꯖꯒꯦ." "ꯂꯧ ꯕꯦꯝꯃ, ꯏꯆꯦ ꯑꯣꯜꯂꯛꯀꯦ." ꯄꯣꯠ ꯌꯣꯟꯕꯤ ꯑꯗꯨ ꯊꯣꯏꯅꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯊꯣꯏꯅꯨꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯆꯥꯅꯨꯄꯤꯔ ꯃꯥꯗꯤ?" ꯃꯥꯅꯦ ꯏꯆꯦ, ꯏꯆꯥꯅꯨꯄꯤꯅꯤ." "ꯃꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗ, ꯀꯨꯆꯨꯅ ꯃꯔꯣꯜ ꯑꯃ ꯃꯨꯔꯤꯕ." "ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯥꯎꯒꯅꯨꯀꯣ, ꯏꯆꯦꯗꯤ ꯍꯥꯏꯅꯤꯡꯕ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯕꯅꯤ." "ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣꯗ ꯏꯆꯦ, ꯑꯁꯦꯡꯕ ꯍꯥꯏꯕꯕꯣ, ꯏꯆꯥꯁꯦ ꯁꯛ ꯊꯤꯖꯔꯕꯁꯨ ꯊꯃꯣꯏꯗꯤ ꯁꯦꯡꯈ꯭ꯔꯕ, ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯄꯗꯤ ꯅꯠꯇꯦꯀꯣ ꯏꯆꯦ." "ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯊꯃꯣꯏ ꯁꯦꯡꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯑꯉꯝꯕ ꯁꯦꯠꯇꯨꯅ ꯆꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ, ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤꯅꯦ, ꯁꯛꯄꯨ ꯐꯖꯔꯕ ꯅꯨꯄꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦ, ꯁꯛꯄꯨ ꯊꯤꯔꯕ ꯐꯅ ꯐꯔꯁꯨ ꯅꯨꯄꯥ ꯑꯃꯠꯇꯅ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ." ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯁꯪꯕꯤꯁꯨ ꯃꯆꯥꯅꯨꯄꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯈꯪꯂꯗꯨꯅ ꯄꯣꯠꯇꯨ ꯁꯠ ꯂꯩꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ パꯈꯪ ꯃꯆꯥ ꯈꯔ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, "ꯏꯇꯥꯎ, ꯑꯥꯗ ꯃꯩꯇꯥꯟ ꯕꯣꯔꯥ ꯑꯃ ꯆꯠꯂꯦ ꯇꯨ." ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯑꯗꯨꯗ ꯑꯇꯩ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯄꯨꯂꯞ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥ ꯑꯃꯅ ꯅꯣꯛꯇꯨꯅ, "ꯑꯁꯤꯗꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯊꯣꯏꯅꯨꯗꯨꯅꯤꯅꯦ, ꯃꯥꯏ ꯃꯁꯛꯁꯤ ꯀꯤꯕ ꯑꯃ ꯌꯥꯎꯅ ꯊꯤꯕꯅꯤ." ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯅꯪ ꯅꯨꯄꯤ ꯐꯪꯗꯗꯅ ꯂꯩꯔꯤꯗꯣ ꯑꯁꯤ ꯑꯣꯏꯅ ꯀꯣꯏꯁꯤꯜꯂꯗꯅ, ꯃꯊꯟꯇꯁꯨ ꯄꯣꯛꯑꯦ ꯍꯥꯏꯕꯅꯤ, ꯁꯦꯜꯁꯨ ꯌꯥꯝꯅ ꯄꯥꯏ ꯍꯥꯏꯅꯕꯅꯤꯀꯣ." "ꯑꯁꯤꯒꯤ ꯌꯣꯡꯃꯨ ꯃꯥꯟꯕꯤꯁꯦ ꯀꯣꯏꯗꯣꯏ ꯁꯔꯨꯛꯅꯦ, ꯑꯩ ꯄꯨꯟꯁꯤꯒꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯁꯨ ꯇꯣꯛꯆꯔꯒꯦ. ꯃꯁꯛꯁꯦ ꯃꯪꯗ ꯎꯔꯗꯤ ꯈꯪꯗꯅ ꯁꯤꯗꯧ ꯃꯥꯜꯂꯤꯅꯦ. ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯒꯅꯤ ꯍꯥꯏꯕꯕꯨ ꯊꯥꯖꯗ꯭ꯔꯦ. ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦꯗ." "ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯅꯪ ꯀꯣꯛ ꯂꯧꯁꯤꯜꯂꯣꯗꯅ ꯊꯣꯏꯅꯨꯁꯦ. ꯑꯁꯤ ꯅꯨꯄꯤꯁꯦ ꯄꯨꯔꯒ ꯌꯨꯝꯗ ꯆꯠꯂꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯄꯥꯏ ꯄꯣꯠꯅ ꯊꯣꯝꯃꯛꯇꯅꯅꯦ, ꯑꯩ ꯁꯤꯕꯗꯤ ꯁꯣꯏꯗ꯭ꯔꯦꯍꯦ." ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯊꯣꯏꯅꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯃꯨꯛ ꯃꯈꯣꯏ ꯃꯁꯦꯜ ꯑꯗꯨ ꯅꯣꯛꯏ꯫ ꯊꯣꯏꯅꯨꯒ ꯑꯁꯪꯕꯤꯒꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯂꯨꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯅꯃꯥ ꯅꯆꯥꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ?" "ꯅꯆꯥꯅꯨꯄꯤꯁꯦ ꯏꯃꯨꯡꯗꯇ ꯂꯩꯃꯟꯗꯅ ꯃꯁꯥꯁꯦ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜ ꯐꯥꯎꯕ ꯄꯨꯊꯣꯛꯂꯨꯕꯅꯤ꯫ ꯑꯗꯣ ꯃꯣꯏ ꯃꯄꯥ, ꯉꯁꯤꯗꯤ ꯌꯥꯝꯅ ꯉꯟꯅ ꯍꯟꯕꯤꯔꯛꯏ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" "ꯉꯁꯤꯗꯤꯅꯦ, ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦꯅ ꯉꯟꯅ ꯍꯦꯛꯇ ꯍꯜꯂꯛꯂꯕꯅꯤ." "ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ ꯃꯣꯏ ꯃꯄꯥ?" "ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ. ꯏꯆꯥ ꯊꯣꯏꯕꯤ, ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯅꯐꯤ ꯅꯔꯣꯜꯀꯥꯗꯣ ꯍꯣꯡꯗꯣꯛꯂꯨꯔꯣ." "ꯍꯣꯏ ꯄꯥꯕ." ꯊꯣꯏꯅꯨꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯪꯕꯤꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯃꯥ, ꯅꯪꯒ ꯋꯥꯔꯤ ꯑꯃꯇ ꯇꯥꯟꯅꯁꯦ." "ꯀꯔꯤ ꯋꯥꯅꯣ ꯃꯣꯏ ꯃꯄꯥ?" "ꯅꯆꯥꯅꯨꯄꯤꯁꯦ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯤꯅꯦꯍꯦ." "ꯏꯆꯥꯅꯨꯄꯤꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕ? ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗꯒꯤ ꯃꯤꯔꯣ ꯃꯣꯏ ꯃꯄꯥ?" "ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ. ꯑꯩꯅ ꯊꯥꯏꯅ ꯇꯤꯟꯅꯔꯝꯕ ꯃꯔꯨꯞ ꯇꯣꯃꯥꯜꯗꯣ ꯉꯁꯤ ꯂꯝꯕꯤꯗ ꯊꯦꯡꯅꯩ, ꯃꯥꯅ ꯍꯥꯏꯔꯛꯄꯅꯤ." "ꯃꯣꯏ ꯃꯄꯥ, ꯅꯆꯥꯅꯨꯄꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯈꯪꯂꯒ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦꯗ." "ꯃꯃꯥ, ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯍꯥꯟꯅ ꯃꯔꯨꯞꯇꯨꯗ ꯍꯥꯏꯈ꯭ꯔꯕꯅꯤ. ꯃꯔꯨꯞꯇꯣ ꯌꯥꯝꯅ ꯐꯕ ꯃꯔꯨꯞꯅꯤ." "ꯃꯣꯏ ꯃꯄꯥ, ꯃꯣꯏꯅꯕꯨ ꯌꯥꯔꯕꯗꯤ ꯏꯆꯥꯁꯦ ꯄꯤꯈ꯭ꯔꯁꯤ. ꯃꯥꯒꯤ ꯈꯟꯕꯗ ꯑꯩꯗꯤ ꯋꯥꯔꯨꯔꯕꯅꯤ." "ꯐꯔꯦ ꯃꯃꯥ, ꯑꯗꯨꯗꯤ ꯅꯪꯅ ꯋꯥꯐꯝ ꯑꯁꯦ ꯅꯆꯥꯅꯨꯄꯤꯗ ꯑꯃꯨꯛꯇꯪ ꯍꯧꯗꯣꯛꯇꯨꯅ ꯌꯦꯡꯉꯨ. ꯅꯆꯥꯅꯨꯄꯤꯅ ꯌꯥꯔꯒꯗꯤ ꯑꯩ ꯃꯔꯨꯞ ꯇꯣꯃꯥꯜꯗ ꯍꯥꯏꯈ꯭ꯔꯗꯕꯅꯤ." "ꯍꯣꯏ ꯃꯣꯏ ꯃꯄꯥ, ꯑꯩ ꯅꯆꯥꯅꯨꯄꯤꯗ ꯍꯪꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯁꯪꯕꯤꯅ ꯋꯥꯐꯝ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯗ ꯍꯥꯏꯔꯝꯃꯤ꯫ "ꯏꯃꯥ, ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯀꯅꯥꯅ ꯑꯩꯕꯨ ꯄꯥꯝꯕꯤꯗꯣꯔꯤꯕꯅꯣ? ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏꯒꯦ. ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯃꯥ ꯐꯥꯕꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯑꯩ ꯂꯩꯖꯔꯒꯦ." "ꯏꯆꯥ ꯊꯣꯏꯕꯤ, ꯃꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ. ꯏꯃꯨꯡ ꯑꯗꯣ ꯅꯪꯒꯤ ꯄꯥꯕꯅ ꯃꯨꯟꯅ ꯈꯪꯕ ꯏꯃꯨꯡꯅꯤ. ꯃꯤꯁꯨ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯍꯥꯏ. ꯄꯥꯕꯒ ꯏꯃꯥꯒꯅ ꯁꯤꯜꯂꯤꯕꯁꯦ ꯏꯆꯥꯒꯤ ꯐꯅꯅꯕꯅꯤ. ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯕꯨ ꯌꯥꯔꯣ ꯀꯩꯗꯧꯕꯒꯦ?" ꯊꯣꯏꯅꯨꯁꯨ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯥꯒꯤꯗꯃꯛ ꯋꯥꯖꯕꯗꯨ ꯈꯜꯂꯒ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯪꯕꯤꯗꯤ ꯃꯆꯥꯅ ꯂꯨꯍꯣꯡꯕ ꯌꯥꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯪꯕꯤꯅ ꯋꯥ ꯄꯨꯝꯕ ꯃꯄꯨꯔꯣꯏꯕ ꯂꯨꯈꯣꯏꯗ ꯇꯝꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯃꯔꯨꯞ ꯇꯣꯃꯥꯜꯗ ꯂꯨꯍꯣꯡꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ,
ꯅꯪꯒꯤꯗꯃꯛ ꯏꯄꯥꯅ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯔꯨꯔꯦ ꯏꯄꯥꯅ ꯁꯤꯜꯂꯤꯕ ꯑꯁꯤꯗ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯕꯥꯕꯥ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯔꯨꯞ ꯂꯨꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯅꯤ ꯕꯥꯕꯥ ꯊꯣꯏꯅꯨ ꯍꯥꯏꯗꯤ ꯊꯪꯅꯕ ꯈꯨꯜꯒꯤ ꯃꯩꯇꯥꯟ ꯃꯥꯟꯕꯤ ꯑꯊꯤꯕꯤꯗꯨ ꯅꯠꯇ꯭ꯔꯣ ꯍꯩ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯁꯛ ꯊꯤꯖꯔꯕꯁꯨ ꯌꯨꯝ ꯀꯣꯏꯕ ꯍꯩꯒꯗꯕ ꯅꯨꯄꯤꯅꯤꯅꯦꯍꯦ ꯀꯩꯅꯣ ꯄꯥꯕꯨ ꯉꯥꯎꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯊꯤꯕ ꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯒꯗꯤ ꯂꯩꯇ꯭ꯔꯕꯣ ꯃꯥꯅ ꯐꯅ ꯐꯔꯁꯨꯅꯦ ꯑꯩꯗꯤ ꯃꯥꯒ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯑꯩꯕꯨ ꯅꯣꯛꯅꯕꯗꯨꯔ ꯄꯥꯕꯅ ꯄꯥꯝꯃꯤꯁꯦ ꯍꯦ ꯀꯔꯤꯒꯤ ꯅꯣꯛꯅꯗꯣꯔꯤꯕꯅꯣ ꯃꯤꯑꯣꯏꯕꯒꯤ ꯃꯁꯛꯅ ꯃꯤꯒꯤ ꯃꯒꯨꯟ ꯂꯦꯞꯀꯗꯕ ꯅꯠꯇꯦ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯩꯅ ꯍꯥꯏꯕ ꯅꯪꯅ ꯏꯜꯂꯨ ꯄꯥꯕꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ ꯊꯧꯕꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯄꯥꯅ ꯍꯥꯏꯕꯗꯨꯗ ꯌꯥꯕ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯊꯧꯕꯒ ꯊꯣꯏꯅꯨꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯊꯧꯕꯅ ꯊꯣꯏꯅꯨꯕꯨ ꯃꯁꯛ ꯊꯤ ꯍꯥꯏꯗꯨꯅ ꯏꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯔꯝꯗꯦ ꯊꯣꯏꯅꯨꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯉꯣꯟꯗ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯇꯧꯕ ꯑꯗꯨꯗ ꯊꯣꯏꯅꯨꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯊꯣꯏꯅꯨꯗꯨ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯛꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔꯁꯨ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯅꯨ ꯂꯥꯛꯄ ꯎꯕꯗ ꯊꯧꯕꯒꯤ ꯅꯨꯄꯤꯁꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯤꯁꯦ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ ꯃꯥꯜꯂꯦ ꯇꯨ ꯌꯦꯡꯉꯨꯍꯦ ꯃꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯇꯩ ꯃꯧꯁꯤꯡ ꯑꯗꯨꯁꯨ ꯊꯣꯏꯅꯨꯗ ꯄꯨꯂꯞ ꯌꯦꯡꯂꯝꯃꯤ ꯃꯧ ꯑꯃꯅ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯊꯧꯕꯁꯤꯅ ꯂꯧꯔꯨꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯕꯅꯤꯗ ꯍꯣ ꯈꯨꯔꯥ ꯇꯣꯃꯥꯜꯅ ꯁꯤꯟꯕꯅꯦ ꯍꯥꯏꯕꯅꯤ ꯊꯧꯕꯅꯗꯤ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯊꯃꯣꯏ ꯐꯥꯎꯕ ꯍꯦꯛ ꯃꯨꯔꯝꯒꯗꯧꯕ ꯃꯥꯜꯂꯤ ꯃꯁꯝꯁꯤꯁꯨ ꯆꯔꯥ ꯆꯔꯥ ꯍꯧꯔꯗꯅ ꯃꯁꯦ ꯌꯣꯡ ꯑꯣꯏꯅ ꯄꯣꯛꯀꯗꯕꯗ ꯅꯣꯡꯉꯥꯟꯕꯅ ꯍꯥꯟꯈꯤꯗꯨꯅꯅꯦ ꯃꯤ ꯑꯣꯏꯅ ꯄꯣꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯒꯨꯝꯗꯅ ꯌꯣꯡꯃꯨꯒ ꯃꯥꯜꯂꯤꯅꯦ ꯃꯥꯒꯤ ꯃꯁꯛꯁꯦ ꯃꯥꯟꯗ꯭ꯔꯣ ꯃꯧ ꯑꯇꯩ ꯑꯗꯨꯁꯨ ꯃꯥꯜꯂꯤ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯧꯁꯤꯡ ꯑꯗꯨ ꯅꯣꯛꯂꯝꯃꯤ ꯊꯣꯏꯅꯨ ꯃꯧꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯕꯁꯨ ꯇꯥꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯏꯁꯤꯡꯗꯨ ꯁꯣꯛꯇꯨꯅ ꯀꯥꯔꯛꯏ ꯊꯣꯏꯅꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯁꯛ ꯊꯤꯅ ꯄꯣꯛꯂꯨꯕ ꯑꯩꯁꯦ ꯀꯌꯥꯗ ꯇꯣꯟꯈ꯭ꯔꯕꯅꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤꯒꯤ ꯃꯤꯅꯣꯛꯅꯐꯝ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯅꯤ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯑꯩꯕꯨ ꯑꯁꯤꯒꯨꯝꯅ ꯁꯛ ꯊꯤꯅ ꯄꯣꯛꯄꯤꯔꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯄꯣꯛꯂꯝꯒꯗꯕꯒꯤ ꯁꯔꯨꯛ ꯄꯣꯛꯄꯤꯔꯝꯗꯕꯅ ꯍꯦꯟꯅ ꯐꯔꯝꯒꯅꯤ ꯊꯣꯏꯅꯨꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯊꯧꯕꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯀꯩꯗꯧꯔꯒꯦ ꯏꯁꯧ ꯂꯥꯡꯂꯕꯗꯤ ꯑꯩꯅ ꯁꯤꯗ ꯌꯥꯜꯂꯒ ꯊꯅꯝꯕ ꯐꯨꯔꯤꯠꯇꯣ ꯂꯩꯔꯝꯗ꯭ꯔꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯐꯨꯔꯤꯠꯇꯨꯗꯤ ꯑꯩꯅ ꯃꯣꯠꯂꯦ ꯍꯥꯏꯗꯨꯅ ꯁꯨꯗꯣꯛꯈ꯭ꯔꯦ ꯀꯔꯤ ꯑꯩꯅ ꯍꯧꯖꯤꯛ ꯊꯕꯛ ꯆꯠꯄꯗ ꯂꯤꯠꯀꯦ ꯍꯥꯏꯗꯨꯅ ꯊꯅꯝꯕ ꯐꯨꯔꯤꯠꯇꯣ ꯁꯨꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯍꯩ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯩꯒꯤ ꯐꯨꯔꯤꯠ ꯁꯨ ꯍꯥꯏꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯅ ꯊꯣꯏꯅꯨꯕꯨ ꯐꯨꯕꯤꯔꯝꯃꯤ ꯊꯧꯕꯅ ꯊꯣꯏꯅꯨꯕꯨ ꯐꯨꯔꯤꯕꯗꯨ ꯇꯣꯃꯥꯜꯗꯤ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅ ꯈꯪꯂꯝꯗꯦ ꯊꯣꯏꯅꯨ ꯀꯞꯇꯨꯅ ꯐꯨꯔꯤꯠꯇꯣ ꯃꯣꯠꯂꯦ ꯍꯥꯏꯗꯨꯅ ꯁꯨꯕꯅꯤ ꯍꯦ ꯁꯛꯊꯤꯕꯤ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯁꯣꯛꯀꯅꯨꯅ ꯍꯟꯅ ꯍꯟꯅ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯊꯧꯕꯗꯨ ꯊꯣꯏꯅꯨꯕꯨ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯣꯃꯥꯜꯗꯨ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯕꯗꯒꯤ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯊꯧꯕꯗꯨ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯊꯣꯏꯅꯨꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯤꯅ ꯊꯤꯅ ꯇꯧꯔꯝꯃꯤ ꯅꯣꯡꯃꯗꯤ ꯊꯧꯕꯗꯨ ꯃꯈꯣꯏꯒꯤ ꯈꯨꯟꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨꯅ ꯉꯛꯅ ꯅꯨꯄꯥ ꯀꯅꯥꯅꯣ ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯅꯨꯄꯤ ꯑꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯤ ꯍꯥ ꯀꯔꯤꯅꯣ ꯅꯨꯄꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩ ꯂꯩꯅ ꯂꯩꯅ ꯀꯔꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯣ ꯌꯥꯝ ꯊꯨꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯊꯤꯟꯗꯣꯛꯄꯤꯔꯨꯆꯣ ꯆꯠꯂꯣ ꯀꯔꯤꯒꯤ ꯊꯤꯟꯗꯣꯏꯕ ꯃꯥꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯅ ꯅꯪꯅ ꯄꯥꯝꯅ ꯆꯠꯈ꯭ꯔꯣ ꯑꯩꯅ ꯅꯪꯕꯨ ꯄꯥꯝꯗꯨꯅ ꯅꯨꯡꯁꯤꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕ ꯅꯠꯇꯦ ꯄꯥꯕꯅ ꯍꯥꯏꯃꯟꯕꯗꯒꯤ ꯅꯪꯒ ꯂꯨꯍꯣꯡꯕꯁꯦ ꯑꯩꯅ ꯌꯥꯈꯤꯕꯅꯤ ꯊꯧꯕ ꯂꯥꯏꯖꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯏꯖꯂꯦꯝꯕꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯑꯁꯨꯝꯅ ꯊꯧꯕꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯊꯣꯏꯅꯨ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯂꯥꯏꯖꯂꯦꯝꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯊꯧꯕꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ ꯑꯗꯨꯒ ꯊꯣꯏꯅꯨꯕꯨꯅ ꯊꯤꯅ ꯊꯤꯅ ꯇꯧꯔꯝꯃꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯗꯨꯁꯨ ꯊꯣꯏꯅꯨꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯂꯥꯏꯖꯂꯦꯝꯕꯤꯗꯨ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯊꯧꯕꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯏꯆꯦ ꯑꯩꯒꯤ ꯆꯥꯗꯤ ꯏꯅꯥꯎ ꯉꯁꯤꯗꯤ ꯆꯥ ꯂꯣꯟꯗ꯭ꯔꯦ ꯆꯥꯛꯁꯨ ꯂꯣꯏꯒꯗꯧꯔꯤ ꯆꯥꯛꯁꯦ ꯂꯣꯏꯔꯒ ꯑꯣꯏꯅ ꯆꯥꯔꯁꯤ ꯀꯔꯤꯅꯣꯗ ꯏꯆꯦ ꯅꯨꯡꯇꯤꯒꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯆꯥ ꯑꯗꯨꯝ ꯊꯛꯑꯦ ꯍꯥꯏꯕ ꯏꯆꯦꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯏꯅꯥꯎ ꯉꯁꯤꯒꯤꯗꯤ ꯆꯥꯛꯁꯦ ꯑꯁꯤ ꯑꯣꯏꯅ ꯆꯥꯔꯣ ꯅꯪꯒꯤ ꯆꯥꯗꯣ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯂꯣꯟꯕꯤꯔꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯏꯆꯦ ꯅꯨꯄꯥ ꯂꯩꯔꯤꯉꯩꯗꯅ ꯑꯐꯕ ꯁꯥꯈꯤꯕꯁꯤꯅ ꯑꯩꯒꯤ ꯏꯔꯨ ꯂꯨꯖꯅꯕ ꯏꯁꯤꯡ ꯂꯨꯝꯂꯝꯃꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯗꯨ ꯆꯠꯈꯤꯔꯝꯃꯤ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯁꯨ ꯍꯜꯂꯛꯂꯝꯃꯤ
ꯊꯧꯕ ꯍꯜꯂꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ "ꯅꯨꯄꯥ, ꯀꯔꯤ ꯇꯧꯔꯒꯦ ꯑꯩꯕꯨ ꯀꯧꯔꯤꯕꯕꯣ?" "ꯑꯩꯅ ꯅꯪꯒꯤ ꯐꯤ ꯐꯖꯕ ꯑꯃ ꯂꯩꯔꯛꯄꯅꯤ, ꯌꯦꯡꯉꯨꯁꯦ꯫ ꯑꯃ ꯁꯛꯊꯤꯕꯤꯗꯣ ꯎꯍꯟꯕ ꯌꯥꯕ ꯅꯠꯇꯦ." ꯊꯣꯏꯅꯨꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯂꯥꯏꯖꯂꯦꯝꯕꯤꯗꯨ ꯀꯦꯔꯗꯨꯅ, "ꯀꯔꯤꯒꯤ ꯍꯥꯏꯗꯣꯏꯅꯣ? ꯑꯩꯕꯨ ꯑꯉꯥꯎꯕꯤꯔꯣ? ꯑꯗꯣ ꯅꯨꯄꯥ, ꯃꯊꯪ ꯁꯦꯟ ꯐꯪꯕꯗꯗꯤ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯆꯧꯕ ꯑꯃ ꯁꯥꯕꯤꯌꯨꯀꯣ꯫ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯑꯩꯒꯤ ꯁꯅꯥ ꯁꯥꯕꯤꯔꯤꯅꯦꯅ ꯂꯦꯟꯅꯖꯒꯦꯕ." "ꯁꯅꯥꯒꯤ ꯂꯤꯛꯇ ꯅꯠꯇꯦꯗ, ꯅꯁꯥ ꯄꯨꯝꯕ ꯁꯅꯥꯅ ꯌꯣꯝꯍꯟꯒꯗꯧꯔꯤꯕꯅꯤ." "ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯕꯅ..." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯒ ꯂꯥꯏꯖꯂꯦꯝꯕꯤꯒꯗꯨ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯦꯡꯕꯗꯤ ꯊꯧꯕꯅ ꯉꯁꯤ ꯅꯨꯡꯉꯥꯏꯔꯤꯕ ꯑꯁꯤ ꯊꯣꯏꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯔꯜꯅꯤ꯫ ꯅꯣꯡꯃ ꯑꯁꯪꯕꯤꯗꯨ ꯃꯆꯥꯅꯨꯄꯤꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯪꯕꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯊꯣꯏꯅꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯍꯩꯃꯥ, ꯏꯃꯥ, ꯅꯪ ꯂꯥꯛꯏꯔꯣ?" "ꯏꯃꯥ ꯂꯥꯛꯏꯅꯦ, ꯅꯪꯗꯤ ꯅꯣꯡꯃꯇꯁꯨ ꯂꯥꯛꯇꯦ꯫ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯅꯅꯦ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯏꯃꯥ ꯂꯥꯛꯂꯤꯉꯩ ꯑꯁꯤꯗ ꯌꯨꯝꯗ ꯆꯠꯈ꯭ꯔꯁꯤꯗꯅ." "ꯏꯃꯥ, ꯅꯆꯥ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯂꯩꯖꯒꯦ꯫ ꯑꯗꯣ ꯄꯥꯕꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ?" "ꯅꯪ ꯄꯥꯕꯁꯨꯅꯦ, ꯅꯪꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯕꯅꯤ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯅꯁꯨ ꯇꯝꯕꯤꯔꯝꯃꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤꯗꯨ ꯀꯞꯂꯝꯃꯤ꯫ ꯑꯁꯪꯕꯤꯁꯨ ꯃꯆꯥꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯊꯧꯕꯒ ꯂꯥꯏꯖꯂꯦꯝꯕꯤꯒꯗꯨ ꯀꯥꯗ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯅ, "ꯅꯨꯄꯥ, ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯟ ꯁꯛꯊꯤꯕꯤꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝꯁꯤꯗ ꯊꯝꯈꯤꯁꯦ ꯍꯥꯏꯅꯣ?" "ꯅꯨꯄꯤ, ꯃꯥ ꯂꯩꯕꯒꯤꯅꯤꯅꯦꯍꯦ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯊꯕꯛ ꯁꯨꯗꯅ ꯂꯩꯔꯤꯕꯁꯦ꯫ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯥꯏꯅꯤ, ꯑꯗꯨꯁꯨ ꯁꯦꯜ ꯇꯤꯡꯗꯕꯤ ꯃꯤꯅꯥꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯣꯏꯅꯨꯗꯨ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯃꯊꯟꯇ ꯀꯞꯆꯔꯝꯃꯤ꯫ ꯆꯥꯛꯁꯨ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯆꯥꯛ ꯑꯗꯨ ꯄꯤꯖꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯂꯨꯈꯥꯛ ꯆꯥꯈꯨꯝꯁꯤꯡ ꯑꯗꯨ ꯊꯣꯏꯅꯨꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯗꯨ ꯀꯦꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯧꯕ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ, "ꯅꯨꯄꯥ, ꯏꯅꯥꯎꯗꯤ ꯀꯦꯔꯤꯕ ꯃꯥꯜꯂꯤ꯫ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ." ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ "ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯩꯁꯤꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯗꯕꯤꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯦꯗꯨꯅꯇ ꯃꯧꯗꯨꯅꯇ ꯂꯩꯕ ꯑꯣꯏꯅ ꯎꯕꯤꯔꯕ꯭ꯔꯣ? ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗꯅꯦ ꯉꯥꯡꯕꯤꯔꯛꯀꯅꯨ." "ꯏꯅꯥꯎ, ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯣꯟꯅꯔꯦ꯫ ꯅꯪꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯅꯠꯇꯦ꯫ ꯅꯪꯕꯨ ꯍꯪꯕꯗꯨꯗ ꯏꯆꯦꯅ ꯏꯆꯝ ꯆꯝꯅ ꯀꯦꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ." "ꯍꯣꯏ ꯌꯥꯔꯦ ꯏꯆꯦ, ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯑꯩꯒꯤ ꯁꯛ ꯐꯖꯕꯁꯦ ꯎꯕꯗ ꯏꯆꯦꯅ ꯀꯜꯂꯛꯏꯕꯗꯣ." "ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯛꯑꯣ꯫ ꯊꯣꯏꯅꯨ, ꯅꯪ ꯆꯠꯂꯣ, ꯊꯕꯛ ꯇꯧꯖꯔꯨꯔꯣ꯫ ꯑꯩ ꯅꯅꯥꯎ ꯅꯨꯄꯤꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇ ꯁꯥꯟꯅꯒꯦ." ꯊꯣꯏꯅꯨꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ, "ꯑꯩꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯌꯦꯡꯂꯤ ꯃꯈꯩ ꯄꯦꯟꯕ ꯁꯨꯛꯅꯥꯏ ꯅꯥꯏꯗꯦ꯫ ꯑꯗꯣ ꯑꯩ ꯅꯪ ꯀꯧꯔꯤꯁꯦ ꯑꯇꯩ ꯃꯔꯝꯒꯤ ꯅꯠꯇꯦꯁꯦ꯫ ꯑꯩ ꯁꯍꯔꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ." "ꯅꯨꯄꯥ, ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯍꯥꯏꯁꯦ?" "ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯇꯅꯤꯗ꯫ ꯅꯪꯒꯤ ꯀꯔꯤ ꯂꯩꯔꯣ ꯍꯥꯏꯅꯣ?" "ꯅꯨꯄꯥ, ꯑꯩꯒꯤꯗꯤ ꯐꯤꯔꯣꯜꯒ ꯁꯅꯥꯒ ꯂꯩꯕꯤꯔꯛꯑꯣ꯫ ꯁꯍꯔꯗꯗꯤ ꯐꯤꯔꯣꯜ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯌꯣꯜꯂꯦ ꯍꯥꯏꯅꯩ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯩꯔꯛꯀꯅꯤ꯫ ꯑꯩꯅ ꯁꯍꯔꯗ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ ꯑꯃꯁꯤꯗ ꯍꯥꯏꯕ ꯌꯥꯗꯦ꯫ ꯆꯠꯂꯝꯗꯥꯏꯗꯅꯦ ꯃꯍꯥꯛꯁꯦ ꯎꯔꯕꯗꯤ ꯗꯥꯎꯒ ꯑꯃꯠꯇ ꯌꯥꯔꯣꯏ." "ꯍꯥꯏꯔꯨꯏ ꯅꯨꯄꯥ." ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯊꯣꯏꯅꯨꯁꯨ ꯂꯣꯟꯅ ꯇꯥꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯧꯕꯁꯨ ꯁꯍꯔꯗ ꯆꯠꯅꯅꯕ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯂꯥꯏꯖꯂꯦꯝꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯃꯄꯨꯔꯣꯏꯕꯕꯨ ꯂꯣꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯁꯒꯣꯜ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯊꯣꯏꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯆꯦ, ꯑꯩꯒꯤ ꯐꯤ ꯑꯃꯣꯠꯄ ꯈꯔ ꯂꯩꯕꯅꯤ, ꯇꯨꯔꯦꯜꯗ ꯄꯨꯗꯨꯅ ꯑꯃꯨꯛꯇ ꯁꯨꯗꯣꯛꯄꯤꯔꯨꯆꯣ." "ꯏꯆꯦꯅꯅꯦ ꯆꯥꯛ ꯂꯣꯏꯔꯒ ꯁꯨꯔꯒꯦ." ꯊꯣꯏꯅꯨꯁꯨ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯐꯤꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯇꯨꯔꯦꯜꯗ ꯂꯥꯛꯇꯨꯅ ꯐꯤꯗꯨ ꯁꯨꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯥꯏꯖꯂꯦꯝꯕꯤꯗꯨ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ꯫ "ꯑꯩꯁꯦ ꯏꯔꯨꯖꯗ꯭ꯔꯤ ꯍꯥꯏꯕ ꯃꯥ ꯈꯪꯂꯤꯕꯅꯦꯕ꯫ ꯆꯥꯛꯁꯦ ꯀꯣꯛ ꯊꯤꯔꯝꯃꯒ ꯊꯅꯝꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅꯅꯦ ꯏꯔꯨꯖꯗꯕꯤꯗ ꯆꯥꯛꯈꯨꯝꯗ ꯆꯪꯒꯅꯤꯀꯣ? ꯆꯪꯒꯦꯗꯍꯦ." ꯂꯥꯏꯖꯂꯦꯝꯕꯤꯗꯨ ꯏꯔꯨꯖꯗꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯤꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯂꯨꯈꯥꯛꯇꯨ ꯅꯝꯁꯤꯜꯂꯒ ꯊꯅꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫
ꯊꯣꯏꯅꯨꯁꯨ ꯐꯤꯌꯥꯝ ꯑꯗꯨ ꯁꯨꯕ ꯂꯣꯏꯗꯨꯅ ꯃꯌꯨꯝꯗ ꯀꯥꯔꯛꯏ꯫ ꯐꯤꯁꯤꯡ ꯑꯗꯨ ꯐꯧꯕ ꯂꯣꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯏꯃꯨꯡꯗꯨ ꯂꯨꯈꯥꯛ ꯆꯒꯨꯝꯅ ꯄꯨꯝꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ? ꯆꯥꯛꯈꯨꯝ ꯑꯁꯤꯗꯤ ꯂꯣꯏꯅ ꯆꯥꯏꯗꯨꯅ ꯂꯩꯔꯦꯗꯅ꯫ ꯊꯣꯏꯅꯨ ꯆꯥꯛ ꯊꯤꯒꯦ ꯍꯥꯏꯗꯨꯅ ꯆꯐꯨꯗꯨ ꯐꯥꯛꯂꯨꯕꯗ ꯆꯐꯨ ꯑꯗꯨꯗ ꯏꯁꯤꯡ ꯂꯣꯏꯅ ꯍꯩꯖꯤꯟꯗꯨꯅ ꯊꯝꯂꯝꯕꯗꯨ ꯎꯕꯗ ꯊꯣꯏꯅꯨꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯊꯣꯏꯅꯨ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, "ꯏꯅꯥꯎ, ꯀꯔꯤꯒꯤꯅꯣ ꯆꯐꯨꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯝꯂꯤꯕꯁꯤꯕꯣ? ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯥ?" "ꯏꯆꯦ ꯆꯥꯛ ꯆꯥꯗ꯭ꯔꯒ ꯀꯩꯗꯧꯔꯒꯦ? ꯑꯩꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨꯅꯤ꯫ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯅꯥꯅ ꯑꯩꯕꯨ ꯊꯤꯡꯗꯣꯏꯅꯣ? ꯏꯅꯥꯎ, ꯅꯪ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯕꯤꯗꯕꯁꯤꯗ ꯅꯪ ꯀꯥ ꯑꯃ ꯍꯦꯜꯂꯕꯅꯤ꯫ ꯑꯩꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨꯅꯤ꯫ ꯅꯪꯉꯣꯟꯗꯒꯤꯗꯤ ꯑꯩꯅ ꯍꯦꯟꯅ ꯍꯛ ꯂꯩꯔꯤꯕꯅꯤ." "ꯍꯥꯍꯥꯌꯣ, ꯅꯪꯕꯨ ꯌꯨꯝꯁꯤꯒꯤ ꯃꯄꯨꯅꯤ ꯍꯥꯏꯕ? ꯍꯩ ꯁꯛꯊꯤꯕꯤ, ꯅꯪꯗꯤ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏꯅꯤ ꯃꯤꯅꯥꯏ!" ꯊꯣꯏꯅꯨꯁꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯏꯅꯨꯒꯤ ꯃꯁꯝ ꯈꯔ ꯍꯧꯔꯤꯕꯗꯨ ꯐꯣꯏꯔꯝꯃꯤ꯫ ꯊꯣꯏꯅꯨꯒꯤ ꯃꯀꯣꯛꯇꯨ ꯏ ꯊꯣꯛꯂꯝꯃꯤ꯫ "ꯑꯗꯨ ꯈꯪꯕ꯭ꯔꯥ? ꯑꯩꯉꯣꯟꯗꯒꯁꯨ ꯈꯨꯄꯥꯛꯅ ꯊꯥꯕ ꯁꯥꯔꯗꯅ!" ꯊꯣꯏꯅꯨꯗꯨ ꯌꯥꯝꯅ ꯁꯥꯎꯅ, "ꯁꯥꯒꯤ ꯂꯩꯐꯝ ꯑꯁꯤꯗ ꯑꯩ ꯂꯩꯔꯣꯏ꯫ ꯉꯁꯤꯃꯛ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯤ꯫ ꯑꯩꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯀꯅꯥꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯨ꯫ ꯐꯣꯟ ꯂꯦꯡꯕꯤꯈ꯭ꯔꯣ, ꯋꯥꯏꯗꯨꯝ ꯁꯪꯉꯤ, ꯂꯦꯡꯈ꯭ꯔꯣ!" ꯊꯣꯏꯅꯨꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯑꯃ ꯌꯧꯔꯛꯂꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯗ ꯊꯣꯏꯅꯨꯅ ꯈꯜꯂꯤ, "ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯎꯃꯪ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯒꯦ." ꯊꯣꯏꯅꯨꯗꯨ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯥꯛꯄꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯏꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯅꯨꯄꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯥ ꯀꯩꯇꯅ ꯊꯜꯂꯕ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯂꯤꯕꯗꯤ?" ꯊꯣꯏꯅꯨꯅ ꯂꯥꯏꯅꯤꯡꯕ ꯑꯗꯨꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ "ꯅꯆꯥꯒꯤ ꯋꯥꯔꯤ ꯍꯥꯏꯕꯕꯨ ꯃꯁꯤꯅꯤ, ꯏꯄꯥ ꯂꯥꯏꯅꯤꯡꯕ꯫ ꯐꯔꯦ ꯏꯆꯥꯅꯨꯄꯤ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯨ." ꯂꯥꯏꯅꯤꯡꯕꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯊꯣꯏꯅꯨꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨꯒ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯁꯍꯔꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯧꯕ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯧꯕꯅ ꯏꯃꯨꯡꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯣꯟꯅ ꯇꯥꯔꯝꯃꯤ꯫ ꯏꯃꯨꯡꯗ ꯂꯩꯔꯤꯕꯗꯨ ꯂꯥꯏꯖꯂꯦꯝꯕꯤꯒ ꯂꯣꯟꯅ ꯅꯨꯡꯁꯤꯅꯕ ꯄꯣꯏꯔꯩꯅꯤ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯅꯣꯛꯂꯒ, "ꯍꯧꯖꯤꯛꯇꯤ ꯁꯛꯊꯤꯕꯤꯗꯨꯁꯨ ꯆꯠꯈ꯭ꯔꯦꯗꯅ꯫ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯐꯣꯡꯅ ꯎꯟꯅꯕ ꯌꯥꯔꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯅ ꯂꯩꯅ ꯐꯖꯕ ꯅꯨꯄꯤ ꯄꯥꯝꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯅꯗꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯖꯔꯝꯒꯅꯤ꯫ ꯑꯩꯅꯗꯤ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯑꯣꯏꯅꯕ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯦ ꯃꯥꯗꯤ ꯈꯪꯖꯔꯝꯃꯣꯏ." ꯄꯣꯏꯔꯩꯅ, "ꯂꯥꯏꯖꯂꯦꯝꯕꯤ, ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯅꯕ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯥꯗ ꯇꯛꯁꯤꯜꯂꯨ." ꯂꯥꯏꯖꯂꯦꯝꯕꯤꯒ ꯄꯣꯏꯔꯩꯒꯗꯣ ꯋꯥ ꯀꯌꯥ ꯑꯃ ꯈꯟꯅꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯈꯪꯂꯕꯗ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯟ ꯊꯣꯏꯅꯨꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯈꯜꯂꯨꯔꯒ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯣꯏꯅꯨꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯒ ꯂꯥꯏꯖꯂꯦꯝꯕꯤꯒꯗꯣ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯑꯗꯨꯗꯤ ꯆꯠꯈ꯭ꯔꯣꯀꯣ." "ꯍꯣꯏ ꯍꯣꯏ, ꯆꯠꯂꯒꯦ꯫ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯣꯏꯔꯩꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯕꯗ ꯊꯧꯕꯅ ꯆꯪꯁꯤꯜꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯗꯨ ꯊꯧꯕꯕꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ "ꯅꯨꯄꯥ, ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯕ? ꯅꯪꯕꯨ ꯁꯍꯔꯗ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯂꯩꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯥꯏꯅꯦ?" "ꯍꯦ, ꯃꯍꯨ ꯄꯨꯕꯤ ꯂꯤꯅꯃꯣ, ꯅꯍꯥꯟ ꯃꯈꯩ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯑꯩꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤ ꯅꯪꯒꯤ ꯑꯣꯏꯅꯅꯕ ꯇꯥꯠ ꯇꯧꯔꯤꯕ ꯑꯣꯏꯔꯦ꯫ ꯀꯩꯅꯣ ꯅꯨꯄꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯕꯣ? ꯍꯧꯖꯤꯛꯁꯨ ꯅꯆꯤꯟ ꯊꯤꯔꯤꯅꯤ ꯅꯪ꯫ ꯅꯪꯒ ꯅꯪꯒꯤ ꯑꯔꯣꯟꯕ ꯅꯨꯄꯥ ꯑꯗꯨꯒꯅ ꯁꯥꯟꯅꯕ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩꯅ ꯂꯣꯏꯅ ꯇꯥꯍꯧꯔꯕꯅꯤ꯫ ꯅꯪ ꯍꯧꯖꯤꯛꯃꯛ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ." "ꯑꯩꯁꯨ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯌꯥꯝ ꯂꯩꯅꯤꯡꯉꯝꯒꯗꯕ ꯃꯥꯟꯕ꯭ꯔꯣ? ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯅꯕ ꯂꯩꯖꯩ, ꯈꯪꯂꯕ꯭ꯔꯥ?" ꯊꯧꯕꯗꯨ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯕꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯐꯨꯔꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯧꯕꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ, "ꯊꯣꯏꯅꯨ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪꯕꯨ ꯁꯛꯊꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯃꯤꯔꯥꯏꯔꯨꯔꯦ꯫ ꯅꯪꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯈꯪꯂꯨꯗ꯭ꯔꯦ꯫ ꯊꯣꯏꯅꯨ, ꯅꯪ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯍꯜꯂꯛꯈꯣ꯫ ꯑꯩꯒꯤ ꯏꯔꯥꯜꯁꯤꯡ ꯑꯁꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯖꯒꯦ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤ꯫ ꯊꯣꯏꯅꯨꯁꯨ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯗꯨꯁꯨ ꯊꯣꯏꯅꯨꯒꯤ ꯁꯦꯕꯥ ꯑꯗꯨꯗ ꯄꯦꯜꯂꯗꯨꯅ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯊꯣꯏꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯥꯅꯨꯄꯤ, ꯅꯪꯒꯤ ꯁꯦꯕꯥꯗ ꯏꯄꯥ ꯄꯦꯜꯂꯦ꯫ ꯉꯁꯤꯗꯤ
ꯏꯄꯥꯅ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯍꯥꯏꯕꯤꯌꯨ ꯏꯄꯥ ꯂꯥꯏꯅꯤꯡꯕ. ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯗ ꯃꯤꯇ꯭ꯔꯪꯒꯤ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯕꯅꯤ. ꯃꯗꯨꯗ ꯂꯨꯞꯂꯕꯗꯤ ꯅꯪꯒꯤ ꯑꯅꯤꯡꯕꯗꯣ ꯂꯣꯏꯅ ꯊꯨꯡꯒꯗꯧꯔꯤꯕꯅꯤ. ꯊꯣꯏꯅꯨꯁꯨ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯍꯨꯝꯂꯛ ꯏꯔꯨꯞꯂꯝꯃꯤ. ꯑꯍꯨꯝꯂꯛ ꯂꯨꯞꯇꯨꯅ ꯐꯥꯎꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯊꯣꯏꯅꯨꯗꯨ ꯏꯁꯤꯡꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯃꯃꯤ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ. ꯊꯣꯏꯅꯨꯒꯤ ꯃꯁꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯖꯅ ꯍꯧꯔꯝꯃꯤ, ꯌꯥꯝꯅꯁꯨ ꯁꯥꯡꯂꯝꯃꯤ. ꯊꯣꯏꯅꯨꯒꯤ ꯀꯨꯆꯨ ꯑꯗꯨꯁꯨ ꯁꯪꯒꯣꯝꯒꯨꯝꯅ ꯉꯧꯔꯝꯃꯤ. ꯃꯁꯛ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯖꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯊꯣꯏꯅꯨ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ. ꯏꯄꯥ ꯂꯥꯏꯅꯤꯡꯕ, ꯉꯁꯤꯗꯤ ꯅꯆꯥꯒꯤ ꯑꯋꯥꯕ ꯀꯣꯛꯄꯤꯔꯦ. ꯏꯆꯥꯅꯨꯄꯤ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯃꯍꯩꯅꯤ. ꯅꯪꯅ ꯐꯪꯂꯤꯕꯁꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯄꯤꯛꯊꯟꯅ ꯌꯥꯎꯕ ꯆꯐꯨ ꯑꯃ ꯊꯣꯏꯅꯨꯗ ꯄꯤꯔꯝꯃꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯆꯥꯅꯨꯄꯤ, ꯃꯁꯤ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯄꯤꯛꯊꯟꯅ ꯌꯥꯎꯕ ꯆꯐꯨ ꯑꯁꯤ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯜꯂꯨ. ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯅꯪꯕꯨ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯔꯤꯕꯅꯤ. ꯊꯣꯏꯅꯨꯁꯨ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯌꯥꯎꯕ ꯆꯐꯨ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯊꯧꯕꯗꯨ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯊꯣꯏꯅꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯊꯣꯏꯅꯨ ꯃꯄꯨꯔꯣꯏꯕ ꯎꯕꯗ, ꯅꯨꯄꯥ. ꯊꯧꯕꯁꯨ ꯊꯣꯏꯅꯨꯗ ꯌꯦꯡꯂꯛꯏ. ꯑꯗꯨꯕꯨ ꯊꯧꯕꯅ ꯊꯣꯏꯅꯨꯕꯨ ꯃꯁꯛ ꯈꯪꯂꯝꯗꯦ. ꯅꯪ ꯀꯅꯥꯅꯣ? ꯀꯔꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯅꯨꯄꯥ, ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯟ ꯊꯣꯏꯅꯨꯅꯤ. ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯔꯣ ꯅꯨꯄꯥ? ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯟ ꯊꯣꯏꯅꯨꯅꯤ ꯍꯥꯏꯕ? ꯅꯠꯇꯦ, ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯟ ꯊꯣꯏꯅꯨ ꯅꯠꯇꯦ. ꯅꯨꯄꯥ, ꯃꯥꯅꯤ, ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯜ ꯊꯣꯏꯅꯨꯅꯤ. ꯊꯣꯏꯅꯨꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯃꯥꯒꯤ ꯅꯨꯄꯥꯗ ꯇꯝꯂꯝꯃꯤ. ꯊꯧꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨꯅꯤ ꯈꯪꯂꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯅꯨꯄꯤ, ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯩꯅ ꯅꯪꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯈꯪꯕ ꯉꯝꯂꯨꯗ꯭ꯔꯦ. ꯅꯨꯄꯥ, ꯅꯅꯥꯏꯅꯨꯕꯤꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ. ꯏꯅꯥꯎꯗꯤ ꯎꯗꯦ, ꯃꯥꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ? ꯊꯧꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯊꯣꯏꯅꯨꯗ ꯇꯝꯂꯝꯃꯤ. ꯅꯨꯄꯤ, ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ. ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕꯁꯦ ꯅꯪꯕꯨ ꯊꯧꯑꯣꯏꯔꯨꯗꯕꯒꯤ ꯄꯥꯞꯅꯅꯤ. ꯅꯨꯄꯥ, ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛꯇꯣ ꯍꯧꯈ꯭ꯔꯦ. ꯍꯧꯈꯤꯕ ꯄꯨꯝꯕꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯁꯤ. ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯧꯕꯒ ꯊꯣꯏꯅꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ.